Right to Information RTI Ekna Democracy ge Mashak ase Henna Phajathok-Halle ama oiri haina WABAGAI esige MLA Usham Deben na PHONGDORAKLI wafam ase Manipur Information Commission na sinduna pangthokpa Right to Information Week Celebration 2024 hodokpagi thoramda mahakna phongdokkibane. Department of Personnel and Training, Ministry of Personnel, Public Grievances and Pensions ke meeting makada ngase nitai pachuthek leiba Directorate of Information and Public Relations DIPR Auditorium da pangthokiba thoram aduda MLA Usham Deben na makatan hai miyamna khangning liba I pau khudingmak marik chumna fanghaliba Right to Information RTI Act ase lebak asige yamna singthaningai oiba Act amane RTI Act asina India da chatnariba democracy gi machat ase malim da masak takle democracy gi Mashak Henna Phajathok-Halle Act ase kumja English ngani sukna mangada Parliament pass tawduna chatnaba hokibane India gi citizen na khangning liba I pau sing khangnabagi right piriba Act ase yamna magun leiba amane right asina India gi citizen sing da piriba khudong chaba sing ase miyamna kanglon chumna sizinaba mathau tai Right asina lenga ke office singe thabak thoram sing ningthina khangba yaba ama oibana aikoina right ase ningthina sizinaba change lanai gi kanaba amade kanagumba amada laman khumnabagi wakhallon namang thaduna right ase ge khudong chaba lobana chingba ase lepse masina miyam ge yaifanaba paikhatliba thabak thoram singda khurau thangba amade matam manghanbagi fibam thokhandaba natte miyamna lebak amade miyam ge Kanagadaba I pau fangna ba hotnaduna hena mangjo thaba amade corruption leitaba lebak ama oina ba hotna se haina mahakna makhata ke activists in the thariba akoigi right to information is the RTI the thar kanda information collection tawna collect tawna ba tawriba adugba meetings da ju akoina taaba da nuai ta dum yaw thengju thengi ba ngata ne dum tharani paisa aduk sangba la karo khar sangba pol amagi mafam da ba RTI thani thari ba suri ba midusu kai makhara tawrmani lan makhangde sum makhangde hore manung hairani RTI thar ba midu lona konglarani negotiate tawlarani aduga ngasai thawlan solution da bon ju aduma thok tab ju nati mayam thuiba machine mayam si akoi section hona ga tabne adu itadi akoi na ngasai right to information na thar ga phangi ba si du ma personal pesa ta na bi ra ba aphang gudi mukte ne ba se akoi adai da ju ngai samane NRGS tharuni NRGS labi lana sure adu tawre paisa kai to kre adu tawre da tawre na pre ene sai nogi RTI activation thal ona koi RTI tharani si tawre da tawre kanda bore loan sala kanda moi mise kai juju to kanda ai withdraw tawre da har kane adu koi gi right to information si kari chum na sat ka doi no ba adu helui da bane ba Thoram aduga mari leinana Manipur Information Commission ge State Chief Information Commissioner K Radashyam nahai Right to Information Week ase chehi khudingi ngasigi numit October manga asidagi October 12 fauba numit 8 ni chupna India sinba thungna pangthoktuna lakli thoram ase state asigi oinasu Manipur Information Commission na sinduna pangthokli thoram asigi maru oiba pandamdi RTI Act ase miyamna hena khanghanba amade public authorities singda capacity building pibane India se democracy chatpat lebak ne democracy chatpat lebak amada lebak adugi citizen sing informed citizen ama ohen ba haiba ase yamna mathau tai masigi wakalon asida thoram ase pangthokpani haina mahakna makata ke ngasigi thoram aduda Manipur gi hanigi State Chief Information Commissioner TH Ibobisu sarukya ke Transparency and accountability in the work, in the functioning of the all public authority ki functioning chida accountability amadi transparency lehenba loina na akoi gi corruption se contain toba loina na akoi gi government se hena responsible ohenba loina na government ki instrumentality sing se public ta hena responsible and responsive ohenba gi wakhalone dogi RTI kano si sinaraga praja singna inform akoi gi decision am log ngamna ba loina na corruption amadi mismanagement se masi content to wada yamna good governance and propata mateng pangnabagi pandam du phangnaba hona jabane